ꯁꯥꯖꯦꯜ ꯇꯧꯕ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯕ ꯏꯁꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯃ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯅ ꯍꯦꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯃꯁꯥ ꯐꯕꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯁꯧꯒꯠꯄꯤ ꯊꯧꯒꯠꯄꯤ ꯁꯥꯖꯦꯜ ꯇꯧꯕ ꯑꯗꯩ ꯃꯃꯤꯁꯨ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯏ ꯑꯩꯁꯨ ꯑꯗꯨꯅ ꯃꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯊꯕꯛꯇꯒꯤ ꯌꯨꯝꯗ ꯁꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯖꯤꯝꯗ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯄꯨꯟꯅ ꯂꯥꯛꯁꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯣ ꯂꯥꯛꯄꯗꯨꯗꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯨꯜꯂꯤꯁꯦ ꯑꯗꯨꯅ ꯃꯃꯤ ꯃꯃꯤ ꯏꯁ ꯊꯣꯛꯀꯤꯡ ꯑꯗꯨꯅ ꯁꯥꯖꯦꯜ ꯇꯧꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯣꯡ ꯂꯦꯛ ꯗꯦꯅꯤꯅ ꯈꯣꯡ ꯁꯥꯟꯅꯕꯒꯤ ꯐꯩꯒꯜ ꯑꯃꯗꯤ ꯈꯣꯡꯕꯣꯝ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯖꯒꯦ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯤ ꯁ꯭ꯀ꯭ꯋꯥꯠ ꯀꯧꯏ ꯁ꯭ꯀ꯭ꯋꯥꯠꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠ 5-6 ꯀꯨꯝꯕ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄꯤꯇꯤꯁꯟꯅ ꯑꯩꯈꯣꯏꯒꯤ 10ꯗꯒꯤꯅ 19, 13, స్వాꯏꯐꯥꯎ ꯑꯗꯨꯝ ꯁꯥꯟꯅꯕꯤꯕ ꯌꯥꯏ ꯋꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯒ ꯋꯦꯠꯁꯤ ꯈꯔ ꯂꯨꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯏꯚꯟ 6 ꯐꯥꯎ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯏꯇꯣꯝꯗ ꯇꯧꯕꯗ ꯅꯠꯇꯅ ꯏꯆꯥꯅ ꯅꯥꯎꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯅ ꯃꯥꯅ ꯈꯔ ꯍꯦꯚꯤ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯈꯔ ꯁꯞꯄꯣꯔꯠ ꯄꯤꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯞꯄꯣꯔꯠ ꯄꯤꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯨꯡꯗ ꯂꯩꯌꯦꯅ ꯈꯜꯂꯒꯗꯤ ꯃꯉꯣꯟꯗꯁꯨ ꯀꯤꯕꯗꯣ ꯐꯥꯎꯗꯕ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯔ ꯂꯨꯝꯅ ꯁꯥꯟꯅꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯁꯣꯛꯄ ꯄꯟꯕꯁꯨ ꯌꯥꯎꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯅ ꯑꯗꯣ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯈꯛꯇ ꯅꯠꯇꯦ ꯑꯗꯣ ꯏꯆꯥꯅ ꯅꯍꯥꯟ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅ ꯑꯩꯅ ꯐꯝꯃꯤꯁꯤ ꯀꯦꯖꯤ 150ꯒꯤꯅꯦ ꯑꯗꯨꯅ ꯈꯔ ꯂꯨꯝꯕꯅꯤꯅ ꯑꯩ ꯆꯍꯤ 64 ꯍꯦꯜꯂꯦ ꯑꯗꯣ ꯀꯦꯖꯤ 150ꯗꯤ ꯑꯗꯨꯝ ꯁ꯭ꯀ꯭ꯋꯥꯠ ꯐꯝꯃꯤꯌꯦ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕꯅꯤꯅꯀꯣ ꯑꯗꯨ ꯀꯨꯏꯅ ꯂꯦꯞꯄꯗꯤ ꯍꯦꯛꯇ ꯁꯣꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯥꯖꯦꯜꯁꯦ ꯆꯥꯡ ꯅꯥꯏꯅꯀꯣ ꯆꯌꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯉꯝꯃꯒꯗꯤꯅꯦ 4 ꯗꯒꯤꯅ 5 ꯐꯥꯎꯗꯤ ꯁꯥꯟꯅꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯃꯥꯡꯈꯤꯗꯦ ꯄꯥꯡꯒꯜꯁꯦ ꯃꯥꯡꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯏꯆꯥ ꯑꯇꯣꯟꯕ ꯕꯨꯡꯕꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯦꯖꯤ 100ꯅꯤ ꯃꯥꯁꯨ ꯃꯁꯥ ꯀꯟꯈꯠꯂꯛꯏ ꯆꯍꯤ 18 ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥ ꯁꯤꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯐꯥꯏꯅꯦꯜ ꯏꯌꯔꯗ ꯇꯝꯂꯤꯕ ꯃꯤꯂꯤꯇ꯭ꯔꯤ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯅꯕꯁꯨ ꯑꯃꯠꯇ ꯆꯪꯗ꯭ꯔꯦꯗ ꯃꯣꯏꯅ ꯍꯩꯅꯕꯤꯁꯨꯃ ꯇꯝꯕꯤꯔꯕꯅꯤꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗꯗꯤ ꯃꯣꯏ ꯃꯇꯣꯝꯗ ꯑꯗꯨꯝ ꯖꯤꯝꯗ ꯆꯠꯂꯒ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯆꯥꯡ ナꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯣꯏꯗ ꯇꯝꯕꯤꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯁꯤꯅꯁꯨ ꯃꯣꯏꯁꯦ ꯐꯠꯇꯕ ꯑꯃ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯗꯒꯤꯁꯨ ꯂꯥꯞꯅ ꯊꯝꯕ ꯉꯝꯃꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯐꯣꯟꯒ ꯁꯤꯖꯤꯟꯅꯕꯁꯦ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯐꯪꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯅꯤꯁꯨꯕ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦగ్ ꯄ꯭ꯔꯦꯁ ꯀꯧꯏ ꯃꯁꯤꯒꯤ ꯂꯦగ్ ꯄ꯭ꯔꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯠꯁꯦ ꯑꯩꯈꯣꯏꯅ 5-6ꯂꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯂꯦగ్ ꯄ꯭ꯔꯦꯁꯁꯤꯅ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯅ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯐꯩꯒꯜ ꯑꯃꯗꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯜ ꯊꯥꯏꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯍꯤꯠ ꯇꯧꯋꯦ ꯄꯥꯟꯕ ꯉꯝꯃꯦ ꯑꯗꯨꯒ ꯐꯩꯒꯜ ꯆꯥꯎꯕꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯂꯦగ్ ꯄ꯭ꯔꯦꯁ ꯇꯧꯕꯁꯤꯅ ꯂꯦగ్ ꯄ꯭ꯔꯦꯁꯇ ꯑꯩꯅ ꯀꯥꯎꯔꯤꯁꯤ ꯀꯦꯖꯤ 100 ꯀꯦꯖꯤ 100 ꯐꯥꯎꯗ ꯑꯗꯨꯝ ꯀꯥꯎꯔꯤ ꯑꯩꯁꯨ ꯂꯦꯒꯁꯤꯗꯤ ꯑꯩꯒꯤ ꯈꯔ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦ
aduna chang naina sajel toba haibase akhona tambiraga sumana moida hainabase lehenba adu wargadi yam kanai moida akhoi matam manghanbasu tawdre adi chaba thakpasu je haina seksale masa phaningabnina adi tumbadasu matam chana tumninge maramdi tumdragadi sanaba ngamde adu khangbanina aduna sanabasina kanabasi yam leye si hai haidana akhona moisi loina professional bodybuilder ohelazira fitness professional ohelazira haibadi nachadeko oi pamagadi moi dum chalan bayai aduba aigi cha singidi fitness ke line da moi professional oina chatlo haibadi amta yaude aduna moi gi tawriba maroina army navy line da leibani na moi hakchaang phabaji yamna mathau masi haidana akhona active service da leiba khaktana masa fagadamni haibadi leiteko masabu fatraba any line da ko amata thabak ningthingna pangthokpa ngamoi aduna any line da moina pamba chappada ko we masa phana leiba chamati amna mathau tai aduna ni aina icha singji loina sajel tahuli se chang aina hojikti haina busuleta sina icha bem bem na tawrisi si keji chamane machu keji chamje leg press ta kaungam me ma nupi macha ojerga so aduga sina home suba exercise na koi seated calf raises calf raises koi khubom sana baji su lepagi do standing calf raises to boyai seated calf raises to boyai si jo koina set se mari dagina tok pau sana biba koina koida fauriba feeling dugi matung ina chokta da dugi matung ina koina set se mari dagina tok pau to boyai aduga repetition na tara dagina tara mari tara truk pau dum to boya koigi khubom sanabse kap sanabse samana tawragade koina koigi makhagi sarukse khong faigal khubom gi sarukse kanna thamba yai changna thamba yai si oiragade koigi hakchang ji irai laina puba ngami loina na koigi any koina exercise sanaba matamda chu yamna hena mateng pang haitare ko sina mami chaning lema machu khongi exercise squat tawri sina loisilakpada haijanengbadi akhoigi sajel tawba di khongi exercise tawba si akhoi punamak hakchang punamak si phanadamta khongi exercise tawbasi yamna mathau tai haina thamjage loisilakpada aduna khong sanabasi miss tawbiganu chang naina sanabiu thagatsari